Hello mayam mayam bo mokana YouTube channel asida mayam bo taram nokseri ngasi video si mayam loi bo phobutang meeting taminasi hojiki matam da naha ama oina gari macha ama leiba bike ama leiba haibasi punsida tawdaba yaraba thabak ama oin launaraklabani aduna hojik market top liba bike singi manungda top company bike singi manungda mayamna khwaidigi hena pamnari ba haigedra keno sim KTM hai bike singi matang da ngasi wahi khara da mayam da share tawjage KTM hari ba wahi asigi full form di Carfragius Tankenpols Metigofen haibani masi Austria da puthokiba Austrian motorcycle company ni masi company asi Hans Tankenpols na English ngama chama pangam phucha mari da Matigofen hari ba Austria gi mafam asi da puthoki KTM hari ba wahi asigi English isam English translation nama leijai adudi madudi Carfragius haiba wahi asigi English ta meaning di motor vehicle haibani aduga Tankenpols asina mahaki founder asigi maming lauraga thonkhibani aduga Matigofen asina makhogi Austria gi KTM hodokhiba hojiki su head office leiriba Matigofen haiba mafam asigi maming lauduna semkhibani